ꯑꯗꯨ ꯇꯥꯆꯧ ꯗꯨꯀꯥꯟꯗꯣ ꯐꯝꯃꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦꯍꯦ ꯁꯨꯝ ꯐꯝꯃꯒ ꯍꯩꯅꯔꯛꯀꯅꯤꯌꯦ ꯈꯪꯗꯦ ꯑꯩꯗꯤ ꯐꯝꯃꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯍꯣꯏ ꯐꯝꯁꯤ ꯐꯝꯁꯤ ꯑꯗꯨ ꯇꯥꯆꯧꯅ ꯏꯃꯥꯗ ꯈꯔ ꯍꯪꯕꯤꯌꯣ ꯑꯐꯕ ꯊꯕꯛꯇꯤ ꯏꯃꯥꯁꯨ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯀꯩꯅꯣꯅꯦ ꯑꯗꯨ ꯈꯔ ꯍꯪꯕꯤꯌꯣꯕ ꯍꯣꯏ ꯍꯣꯏ ꯍꯪꯒꯦ ꯕꯦ ꯃꯀ꯭ꯋꯥꯗꯣ ꯃꯇꯞ ꯇꯔꯥꯗ ꯌꯣꯝꯁꯤꯜꯂꯛꯑꯣ ꯈꯥꯏꯔ ꯆꯥꯒꯦ ꯍꯥꯟꯅꯒꯤ ꯖꯔꯗꯥ ꯑꯁꯦꯡꯕꯗꯣ ꯑꯣꯏꯅ ꯍꯥꯞꯄꯛꯑꯣꯔ ꯇꯥꯃꯣ ꯍꯥꯟꯅꯒꯤ ꯖꯔꯗꯥ ꯑꯁꯦꯡꯕꯗꯨꯅ ꯍꯦꯟꯅ ꯐꯩꯗ ꯇꯥꯃꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯩꯅꯦ ꯑꯇꯩ ꯀ꯭ꯋꯥꯗꯤ ꯆꯥꯕ ꯑꯝꯇ ꯌꯥꯗꯦ ꯏꯕꯦꯝꯃꯩꯁꯤ ꯅꯠꯇꯅ ꯇꯥꯃꯣ ꯀ꯭ꯋꯥ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯤ ꯑꯆꯣꯏꯕ ꯑꯝꯇ ꯌꯥꯎꯗꯤꯌꯦ ꯇꯥꯃꯣ ꯀꯣꯟꯅ ꯄꯤꯔꯁꯨ ꯌꯥꯔꯅꯤꯗ ꯌꯥꯔꯦ ꯀꯣꯟꯅ ꯂꯧꯔꯒꯦ ꯇꯥꯃꯣꯅ ꯏꯝꯐꯥꯜꯗꯒꯤ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯑꯩꯕꯨꯔꯣ ꯊꯤꯀꯥ ꯃꯆꯥ ꯑꯃꯈꯛ ꯂꯧꯔꯤꯌꯦ ꯑꯣꯐꯤꯁ ꯑꯃ ꯁꯥꯕꯒꯤ ꯌꯥꯝꯗꯦꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯈꯛ ꯇꯥꯕꯅꯤ ꯑꯗꯨꯅ ꯈꯔ ꯇꯣꯏꯅꯗꯤ ꯂꯥꯛꯀꯗꯧꯔꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯑꯁꯤ ꯅꯨꯄꯥꯁꯦ ꯃꯤ ꯌꯥꯝ ꯆꯨꯝꯗꯦꯀꯣ ꯁꯦꯜꯗꯨꯕꯨ ꯑꯆꯣꯏꯕ ꯀꯣꯛ ꯍꯟꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯑꯆꯣꯏꯕ ꯂꯩꯗꯤ ꯂꯩꯇꯅ ꯑꯩꯉꯣꯟꯗꯒꯗꯤ ꯍꯦꯟꯖꯟ ꯌꯥꯄꯣꯟꯇꯦꯗ ꯏꯃꯥ ꯇꯥꯆꯧꯅ ꯆꯥꯛ ꯄꯤꯔꯛꯑꯣꯌꯦ ꯆꯥꯛ ꯄꯤꯔꯛꯑꯣ ꯍꯥꯏꯔꯕ ꯍꯧꯖꯤꯛꯇ ꯅꯇꯩꯃꯅ ꯊꯤꯟꯗꯩ ꯇꯧꯔꯝꯃꯤꯕꯅꯤ ꯕꯦꯝꯃ ꯇꯣꯝꯕ ꯂꯥꯛꯏꯍꯦ ꯆꯥꯛ ꯄꯨꯊꯣꯔꯛꯎ ꯑꯧ ꯏꯃꯥ ꯆꯠꯁꯤꯔ ꯇꯣꯝꯕ ꯑꯧ ꯏꯇꯩꯃ ꯏꯃꯥ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯨꯔꯣ ꯑꯩ ꯄꯥꯏꯔꯒꯦ ꯏꯇꯩꯃ ꯀ꯭ꯋꯥꯔꯤ ꯇꯞꯄꯤꯌꯨꯕ ꯀꯔꯤ ꯀ꯭ꯋꯥꯅꯣ ꯄꯤꯁ ꯑꯁꯦꯡꯕꯗꯣ ꯏꯕꯦꯝꯃꯗꯤ ꯑꯩꯅ ꯇꯣꯏꯅ ꯆꯥꯕꯅꯤꯅ ꯈꯪꯕꯅꯤꯅꯦ ꯃꯥꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯌꯦ ꯑꯗꯣ ꯁꯣꯝꯒ ꯏꯕꯦꯝꯃꯒ ꯆꯍꯤ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯌꯥꯝ ꯈꯦꯠꯅꯅ ꯎꯏꯗ ꯆꯍꯤ 10ꯃꯨꯛꯇꯤ ꯈꯦꯠꯅꯩ ꯑꯣ ꯁꯣꯝꯗꯤ ꯏꯊꯧ ꯂꯥꯏꯕꯛ ꯐꯈ꯭ꯔꯦꯗ ꯑꯗꯣ ꯏꯕꯦꯝꯃꯗꯨꯗꯤ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯀ꯭ꯋꯥꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ ꯀ꯭ꯋꯥꯁꯤꯗ ꯂꯩꯖꯔꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯂꯨꯄꯥ 500 ꯆꯠꯄꯤ ꯑꯃ ꯊꯝꯖꯔꯝꯕꯅꯤ ꯑꯆꯣꯏꯕ ꯂꯩꯇꯦꯅ ꯍꯜꯂꯛꯇꯕꯅꯤ ꯑꯗꯨꯗꯒꯤ ꯑꯦꯗꯖꯁ ꯇꯧꯕꯤꯔꯣ ꯑꯁꯤꯒꯤ ꯑꯣꯐꯤꯁꯀꯤ ꯊꯤꯀꯥꯗꯥꯔꯗꯣ ꯂꯥꯛꯑꯝꯃꯦꯅ ꯈꯔ ꯍꯥꯏꯕꯤꯔꯣ ꯑꯩ ꯑꯃꯨꯛ ꯌꯧꯁꯟꯖꯔꯒꯦ ꯍꯣꯏꯗ ꯑꯁ ꯅꯪꯁꯤꯅ ꯉꯥꯏ ꯉꯝꯗꯕꯁꯤꯅ ꯈꯔ ꯇꯞꯅ ꯆꯠꯁꯤ ꯀꯗꯧꯔꯒꯦ ꯑꯧ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯈꯪ ꯂꯩꯔꯗꯨꯕꯨ ꯑꯗꯨꯝ ꯅꯪ ꯑꯩ ꯁꯣꯏꯗꯅ ꯂꯧꯗꯣꯔꯕꯅꯦꯃꯤ ꯍꯣꯏ ꯌꯥꯏ ꯀꯗꯧꯔꯒꯦ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯅ ꯐꯣꯟꯗ ꯑꯃꯨꯛ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯩꯖꯥꯅꯣ ꯍꯣꯏꯅꯦ ꯑꯧ ꯀꯩꯅꯣ ꯑꯃꯨꯛ ꯑꯗꯨꯗ ꯃꯔꯣꯟ ꯁꯣ ꯂꯩꯗꯨꯅ ꯑꯁ ꯀꯝꯄꯦꯅꯤꯒꯤꯅꯤꯗ ꯀꯝꯄꯦꯅꯤꯗꯒꯤ ꯐꯣꯟꯁꯦ ꯂꯥꯛꯇ꯭ꯔ ꯄꯣꯠꯅꯤ ꯑꯩꯒꯤꯗꯗꯤ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦ ꯅꯪꯒꯤꯗꯗ ꯂꯥꯛꯄ꯭ꯔꯣ ꯑꯁ ꯑꯩꯒꯤꯅ ꯐꯣꯟ ꯈꯔ ꯇꯥꯡꯗꯣꯏꯅꯦꯕ ꯑꯗꯨ ꯁꯧꯕꯗꯤ ꯀꯥꯟꯗꯦꯁꯦ ꯃꯣꯔꯣꯛꯁꯤꯒꯅꯦ ꯉꯝꯃꯨꯗꯨꯒ ꯍꯥꯡꯅ ꯃꯦꯠꯂ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣꯀꯣ ꯑꯩ ꯆꯪꯉꯝꯃꯒꯦ ꯑꯉꯥꯡꯈꯩꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕ ꯆꯠꯈ꯭ꯔꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ ꯑꯩꯒꯤ ꯏꯟꯁꯥꯡ ꯑꯄꯥꯝꯕꯗꯤ ꯈꯪꯕꯤꯔꯝꯃꯤꯗꯅ ꯇꯥꯔꯤꯕ ꯉꯁꯤꯗꯤ ꯑꯩ ꯆꯥ ꯍꯥꯞꯄꯨꯔꯅꯨꯍꯦ
ꯑꯩ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯂꯩ ꯈꯔ ꯊꯦꯡꯀꯅꯤ ꯑꯗꯣ ꯁꯦꯜꯗꯣ ꯈꯔ ꯄꯤꯔꯝꯃꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯅꯍꯥꯟ ꯂꯨꯄꯥ 5,000 ꯄꯤꯔꯝꯃꯗꯥꯏꯅꯦ ꯅꯪꯕꯨ ꯃꯔꯨꯞ ꯂꯣꯏ ꯀꯣꯟꯅꯔꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤꯕꯨꯗꯤ ꯀꯣꯟꯅꯔꯦꯕ ꯐꯤꯒꯦ ꯑꯃ ꯂꯧꯔꯨꯕꯅꯦꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯍꯌꯦꯡ ꯄꯤꯔꯒꯦ ꯑꯩ ꯆꯠꯂꯦꯀꯣ ꯏꯕꯦꯝꯃ ꯑꯃ ꯀꯔꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯃꯥꯏ ꯍꯧꯅꯕꯤ ꯇꯧꯔꯛꯑꯅꯤ ꯃꯗꯨ Wow. ꯃꯁꯛꯅꯦ ꯀꯥꯏꯅ ꯍꯤꯟꯗꯤ ꯐꯤꯂꯝ ꯑꯔꯤꯕꯒꯤ ꯕꯦꯠ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯆꯦꯁꯤꯗ ꯂꯨꯝ ꯌꯦꯡꯉꯤꯗꯤ Kanaro kayo sukhang khangdana migi mayunga pagsi sidok po kanggu dumi masama suro nang bok. ꯑꯃꯨꯛ ꯄꯤꯁꯜꯂꯛꯇꯅ ꯃꯁꯤ Nui je masak pasama siya sida nate ay na yengi je. Ay na yeng madi Nokia agya si mobile sida ne. ꯑꯣ ꯁꯤꯅꯦ ꯅꯣꯀꯤꯌꯥ X1 ꯗꯨꯋꯦꯜ ꯁꯤꯝ ꯍꯥꯏꯗꯣ ꯁꯤꯒꯤ ꯍꯥꯛꯇꯛꯇꯅꯦ ꯅꯪꯒꯨꯝꯕ ꯀꯌꯥ ꯂꯣꯏꯒ꯭ꯔꯤꯁꯦ ꯀꯔꯤ ꯍꯥꯏꯕ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯍꯣꯏ ꯍꯥꯏꯔꯒꯦ ꯕꯦꯝꯃ ꯑꯝꯇ ꯊꯣꯛꯂꯛꯎꯍꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯅꯣꯏ ꯇꯦꯌꯥꯏꯃꯗꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣꯌꯨ ꯍꯣꯏ ꯍꯥꯏꯔꯨꯒꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯤ ꯃꯥ ꯌꯦꯡꯉꯣꯏ ꯅꯣꯏ ꯇꯥꯃꯣꯆꯧꯗꯣ ꯏꯝꯐꯥꯜꯗ ꯄꯣꯠ ꯂꯧꯕ ꯆꯠꯂꯒꯅꯦ ꯒꯥꯔꯤ ꯌꯥꯗ꯭ꯔꯦꯌꯦ ꯗꯨꯀꯥꯟꯗꯒꯤꯅꯦ ꯅꯇꯩꯃꯗꯣ ꯑꯃꯨꯛꯇ ꯂꯧꯁꯟꯕꯤꯆꯣ ꯍꯣꯏ ꯃꯥ ꯇꯩꯃꯁꯦ ꯊꯣꯡ ꯂꯣꯟꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯣꯟꯈ꯭ꯔꯦꯅꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯏꯃꯥ ꯗꯨꯀꯥꯟꯗꯤ ꯊꯣꯡ ꯂꯣꯜꯍꯧꯏꯅ ꯏꯇꯩꯃꯒꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐꯇ ꯂꯩꯅꯦ ꯑꯗꯗꯤ ꯍꯥꯏꯐꯦꯠ ꯍꯪꯕꯗꯗꯤ ꯊꯣꯡ ꯂꯣꯟꯈꯤꯕ ꯀꯨꯏꯔꯦꯅ ꯍꯥꯏꯔꯛꯏꯅꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯕ ꯀꯨꯏꯔꯦ ꯍꯥꯏꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯗꯨꯗꯤ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯍꯪꯉꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯅꯪ ꯉꯥꯛꯇ ꯌꯨꯝꯗ ꯂꯩꯔꯝꯃꯨꯀꯣ ꯑꯕꯦ ꯂꯩꯊꯤꯕꯤꯔꯣ
이뱀 비사. 이뱀 비사. ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯦ? ꯅꯪꯕꯨ ꯑꯩꯈꯣꯏ ꯀꯦꯊꯕꯤꯗꯨ ꯂꯥꯛꯄ꯭ꯔꯥ ꯏꯃꯤ? ꯂꯥꯛꯇꯦꯅꯦ ꯏꯆꯦ. 이스 아두디 가이 자크라지 않아두디. 아야 살바우데 영우기고. ꯍꯣꯏ 이제. 돔비. 돔비. ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯦ? 영어이 아코이 게타비도 뭔가 시기 우락브라바. ꯉꯁꯤꯒꯤꯗꯤ ꯎꯈꯤꯗꯦꯅꯦ ꯏꯆꯦ. 이스 까리로니 하리시보. 가이 자크라지 않아두디. 파레 아두디 아야 묵자루기게. Tamcho. Bema, baba lại hey, Tamcho ye sabuk sau kiki. ꯍꯣꯏ ꯍꯣꯏ 이베마 바바. 하자부터 이기라. 마니 이짝이니 셋세 라오 셋 시내 이젠 덤비기 나마디 짝통이브로 이마 할락지 바바. 다저 이놈아도 통로라 할락대나 이마나 샤부기 오니나 토키베네. 예 뿡아 여울간시다 까다이 절리자 토이비 마마부 까이사끼니 하령기 황데. 다도이. 나는 뭐 할라보. 할락지 이마. 붕어 저봐. 낭부 이모두가 카나세네 버가 야우기브로. 야욱디네 이마 아두디 낭응다 티르줘서. 아이디 마이 강나지 않아봐서 아마따 강디. 이마 또 뭐디 그라 강문가니 아이 멍원담도 한국히게 이마 항우로 잘라. 토이비 낭 라이러 먹고 호이 바바. 톰보 이네 호이네 이네 톰바 Kari lagi ibu coba. 이네 톰보 라이브라 아이 마가 타밤다 차민나루게 타우군 Lagi ni mati. Saksa na ni na sakhi ni. Kara thenga kani harami. 파리니 아두디 아이 묵사 루키게 Pare adu di yoroko. 보소 너희 때문에 두칸 제 뽕깨하다 통론키 Ngasi tay mado kharang na loan kre ne. Kethabina mafam khangdana mangkhibada magi mapuroiba ibo chawbana police ta report tawba lakhi. 사 리포트 없다고 되겠어 Kari dai. 아이기 누비 마음이 보이죠 Oh, le bisa macam 사 리포트 없다 Kari matanggi. 아이기 누비 마음이 보이니사 Kari gamdagi machaw. 아이 유나와 좀 되니사 Nungsin. 땡큐 사 Kari mingkaw ge nung pipo. 이러면 비 게타비 Isagi mingna. 아이 이러면 보소 Masik karay di mangkibro. 유나와 좀 더이기 고시리오이 거기 홀센 두칸 한국 레지사 모두들이 마음이 보니사 Magsi hana magi atopa
ꯅꯤꯄꯥ ꯈꯪꯅ ꯆꯥꯅꯕ ꯂꯩꯕ ꯈꯪꯕꯤꯕ꯭ꯔꯥ? ꯁꯥꯔ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯑꯩꯅ ꯗꯨꯀꯥꯟꯗꯒ ꯂꯩꯔꯤꯉꯩꯗ ꯊꯤꯀꯥꯗꯥꯔꯅꯦ ꯍꯥꯏꯕ ꯑꯃ ꯍꯦꯛ ꯀ꯭ꯋꯥ ꯆꯥꯕ ꯂꯩ ꯁꯥꯔ ꯑꯗꯨ ꯅꯠꯇꯅ ꯑꯩ ꯑꯇꯣꯞꯄ ꯍꯦꯛ ꯈꯪꯖꯗꯦ ꯁꯥꯔ ꯑꯗꯣ ꯃꯥꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯅꯠꯇ꯭ꯔꯒ ꯁꯅꯥ ꯂꯨꯄꯥꯒꯨꯝꯕ ꯄꯨꯈꯤꯕ ꯈꯣꯠꯈꯤꯕꯗꯤ ꯌꯥꯎꯕ꯭ꯔꯥ? ꯁꯥꯔ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯨꯛ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯂꯤꯛꯅꯦ ꯂꯩꯅꯦ ꯈꯨꯖꯤ ꯈꯨꯇꯣꯛ ꯄꯨꯂꯞꯅ ꯄꯥꯔꯒ ꯁꯥꯔ ꯂꯨꯄꯥ ꯂꯥꯛ 6ꯃꯨꯛꯀꯤ ꯃꯥꯜ ꯆꯥꯡ ꯌꯥꯎꯈ꯭ꯔꯦ ꯁꯥꯔ ꯃꯥꯅ ꯌꯨꯝꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯈꯟꯅ ꯆꯩꯅꯈꯤꯕ ꯈꯛꯇꯤ ꯌꯥꯎꯕ꯭ꯔꯣ? ꯊꯣꯏꯗꯣꯛꯄꯗꯤ ꯌꯥꯎꯗꯦ ꯁꯥꯔ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣꯗꯤ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ? ꯐꯣꯇꯣꯗꯤ ꯑꯩ ꯌꯥꯎꯖꯔꯛꯇ꯭ꯔꯦ ꯁꯥꯔ ꯐꯣꯇꯣꯗꯨ ꯌꯥꯎꯕꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯗꯧꯕꯅꯤ ꯁꯦ ꯐꯣꯇꯣꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯤꯇꯨ ꯊꯤꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯐꯔꯦ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤ나 ꯍꯌꯦꯡꯁꯦ ꯈꯔ ꯐꯣꯇꯣꯗꯨ ꯄꯨꯕꯤꯔꯛꯑꯣ ꯐꯅꯤ ꯁꯥꯔ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇꯒ ꯄꯤꯕꯤꯔꯝꯃꯨ ꯐꯅꯤ ꯁꯥꯔ 99561 4694 ꯑꯗꯨꯒ ꯅꯍꯥꯛꯅ ꯐꯪꯂꯒꯁꯨ ꯑꯩꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯈꯔ ꯍꯥꯏꯕꯤꯌꯨ ꯐꯅꯤ ꯁꯥꯔ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯡꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯐꯪꯅꯅꯕ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯌꯧꯔꯣ ꯌꯧꯔꯣ ꯌꯥꯔꯦ ꯌꯧꯔꯣ ꯌꯧꯔꯣ ꯌꯧꯖꯔꯒꯦ ꯁꯥꯔ ꯌꯥꯔꯦ ꯌꯧꯔꯣ ꯌꯧꯔꯣ ꯊꯣꯏꯕꯤ ꯅꯣꯏ ꯃꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯕꯕꯥ ꯑꯩꯈꯣꯏ ꯃꯥꯗꯨ ꯑꯩꯈꯣꯏ ꯕꯣꯍꯣꯏꯗ ꯂꯩ ꯍꯥꯏꯔꯒ ꯃꯣꯏꯅ ꯆꯤꯟꯒꯦ ꯍꯥꯏꯕ ꯑꯩꯅ ꯃꯁꯝ ꯐꯣꯏꯗꯠꯄ ꯁꯥꯊꯣꯏꯕꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯔꯤꯒꯤꯗꯃꯛꯇ ꯈꯟꯅꯔꯤꯅꯣ ꯏꯆꯥꯒꯤꯗꯃꯛꯇ ꯕꯕꯥ ꯂꯩꯔꯤꯁꯤꯗꯤ ꯃꯃꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯔꯦꯡ ꯐꯨꯗꯣꯏꯅꯤ ꯏꯃꯥ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯈꯖꯤꯛꯇꯪ ꯇꯦꯟꯁꯤꯟꯕ ꯄꯥꯝꯃꯤ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯆꯥꯗꯣ ꯎꯅꯤꯡꯕꯅꯅꯦ ꯆꯥꯗ ꯊꯛꯇꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯏꯁꯨ ꯑꯇꯣꯟꯕꯤꯗꯨꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯏꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛ ꯀꯩꯗꯧꯔꯒꯦ ꯈꯔ ꯆꯥꯊꯣꯛꯁꯦꯕ ꯏꯅꯦ